This policy ki makha da Myanmar na lambi hangdorakna ba Manipur gi Ngamkhei da negotiation Toubadi ayaba yabang amloi haina United Committee Manipur UCM na thamlakli loina na June kun fawbugi manung da Indo Myanmar border gi jayetnari ba border pillar gi fencing khabagi thabak Lefandra-badi UCM na kan bakhongjang changsilagani haina su fongdorakli Hiramasagamari laina na lamfel da laiba UCM gi office ta paumi singa unabada Lubasigi President Joy Chandra Konthozam na jayetnari ba Indo Myanmar border gi border pillar number 80 amasung 81 da border fencing tawbagi thabak lefanaba Manipur gi Chief Minister N Biren amasung Union Minister of State for External Affairs Dr. R.K. Ranjan da UCM na hawkiba chahida khangan kiba laikre madugi matung ina Chief Minister gi maikai da gi su fencing khabagi thabak lefalagani haina UCM da thazaba pirakhe loina na Dr. R.K. Ranjan na suchayan ay hairi ba border pillar sing verify tawraga tawfam thokpa thabak chapchana lawkhatna bahot nagani haibagi thazaba su UCM da pirakhibani Adubu hairiba chayetnariba border pillar asida handak UCM gi timna hagthengnana chatuna yengshilubada Manipurom da kilometer ama changsilaga fencing tawbugi thabak chatharamkhibani asigumba India government gi thawong asina Manipur miyam da ningba kai bahaibadu ohele haikhe Manipur gi mapi mapa oiriba Chief Minister amasung Union Minister of State anina ngangthokhiba wa thabak oina pangthok pangamdaba haibasi yamna ikainingai ni Miyam gya chawbai hau laktringai da chayetnari ba border pillar sing da fencing khabagi thabak ase athuba da lepan na thabak lawkhat piyo haina appeal tawrakle If I fun a tambira, Iking, Yalaga Tamba, I could Lamkai Yaroina, Tawaina Fonta, Fik of a sing dog, Makogi Oiba, I could like a Chulavinina, I could Jungi Town, Kun Power, I could Matam Fizagani, Kaiguma Jungi Town, Kungi Matunda, hide of a fencing Karava, Natraga, I could not hide what Tabak Tom Sing Pika Tagadi, I could Togani have the Miam, the Long Toxeri, Manipurgi, sit home for the Famiba, Assembly member Kudima, Puning Changbio, I could Langa, I could eat out Dani, Centrangi, or Tabak, or Gazo, State Kitchen Minister, Amadi State Minister Sing, Kumna Kana Viraga Tabak Tom Sing, New Sumna, Taurobakanda, Mating Lebon Pang, and Manipur.